Ahanbada Marui Pau Pizari. External Affairs and Education Minister of State Dr. R.K. Ranzana Zan Arservat Yatragi Thoram Mauge ta Hotopagaloina Miam na Mahakpo Harautayam na Okre. Dearness allowance sada kungamathoy pithokta thami haibagi mayokta Manipur Government Service Federation amasung Manipur Secretariat Service Association anina ngasidagi matam kaktana thabaglepagi khongsang sangsinba hokre. Haukiba pung kun marida apun ba miyoy lising mariga chahum kontrataro COVID test wada chamriga subna ahum positive oide laina asna maram oidaga miyoy taruk laikhidre miyoy samapanga ni futaruk na nawa fadunan disaster okre. Kurumzari, MAMITv Manipuri Prime Time News meet yang tabiri basingwo SILVIA WAHENGBAM na taram nokchari. Hauzi pau sandok na pizari. Prime Minister Narendra Modi ki Council of Minister da External Affairs and Education ki Minister of State oina khalakhiba Manipur ki MP Dr. R.K. Ranzana Zan Asarvat Yatra ki Thoram Senapati District ki Maugeta Hotopagaloina na miyam na mahako harau tayam na oktuna Mongol Asivat Pikre. India pumbada pangthokliba Zan Asirwat Yatra gi saru ama oina lakhiba Union Minister Dr. R.K. Ranzana Maugeta hek thunglabaga BJP Manipur Pradesh ki President A. Sarda Devi Mao Council Mao Students Union Mao Naga Women Welfare Association Mao Youth Organization All Tribal Students Union Atsum Amadi Mao Town Community na Nat ki oiba achamba khudol pot piduna harau tayamba phongdokhi loinana Mao Student Union amade Song Village Authority na Union Minister da memorandum amasu pisinki Mao geta pangthokiba thoram aduda Agriculture Minister O Lukhoi MP Lorho S Foze BJP Manipur Pradesh ki State President A Sarda Devi BJP General Secretary Organization Ave Kumar Giri, Hanagi Rajya Sabha ki MP K.H. Vavananda, BJP Senapati District ki President Theko Peter Amadi BJP ki Karyakarta Singsu Saryaki. Zan Asirvat Yatra ki Thoram Aduda Union Minister of State MP Dr. R.K. Ranzana hai Southeast Asian country Singna Koisilaga Laiba Manipur dagi lapa representative Amada Prime Minister Narendra Modi na lemzaningai oiraba External Affairs ke portfolio pirakliba ase Act East Policy gi manung sana North East State chaukhatana Varat pumba chaukhatle haiba yaroi haibage wakhalon aduda ahenba midyeng sanglapani haiki Union Education Minister ama oina New Educational Policy NEP na COVID-19 pandemic ki khudong saba lauraga IGNO SCERT amadi UGC na online gi platform da paikhalakliba thorang kaya asina angakba fangna North East State ta lairiba mirol singda mayek sengba mahai masing piduna employment amadi North East State tagi mating laiba satra puthokna ba hotnari hainaso Dr. R.K. Ranzana makhata na phongdokhi Equally, resources must be properly tapped or Atmanirbhar Bharat, vocal to vocal. Asi lead to have Lam city North Eastern state seems to be specific production among it should be excel. It over Kaduna, Lady economic jobs in a city potentials in Yanada. I have some of the Mary, one of the prestigious portfolio, say external affairs, Asini Makada, Northeastern Dialogue, Kaidana. Platform Malay, I look platform say, Ahanada, Meghalaya, Maruina, the Management Institute, Meghalaya, I am the target of it, Nehu the target of it. Major University or Gauhati Guba IIT Gauhati Guba focus on North East issue totally. BJP Manipur Pradesh ke President A. Sarda Devi na hai ngalingai matamdagi Manipur gi damak karigumba khara tauramna ba chingi mafam singda chatuna integrity gi oiba issue ge ada saruk yaraklaba misak amada Prime Minister Narendra Modi na lemzaningai oiraba Union Minister of State ke portfolio sinarak basi aduki matik sakthok saningai ni haina Prime Minister Narendra Modi amadi BJP National President JP Nadabu thagat pafungdokhi
ꯑꯗꯨꯒꯨꯝꯕ ꯁꯄꯣꯔꯠ ꯇꯧꯔꯒ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯁꯤꯌꯔ ꯇꯧꯔꯒ ꯑꯗꯨꯒꯨꯝꯕ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯗꯒꯤ ꯀꯥꯖꯈꯤꯕ ꯑꯗꯨꯒꯨꯝꯕ MP ꯑꯗꯨꯅ ꯄ꯭ꯔꯖꯥꯒꯤ ꯈꯖꯤꯛꯇꯪ ꯇꯧꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨꯒꯨꯝꯕ ꯐꯪꯅꯅꯕꯒꯤ ꯑꯁꯤꯒꯨꯝꯕ ꯌꯥꯇ꯭ꯔꯥꯅꯤ Manipur Lengaki Makhada Leiba, employees Singi, Fangfam Tokpa Awatpa Dearness Allowance DA Sada Kungamathoi Pitoktana Tamliba Asigi Mayokta, Manipur Government Service Federation, Amasung Manipur Secretariat Service Association Anina Ngasidagi, Matam Kaktana Tabaglepagi Kongzang Sangsinba Hukre. Tabaglepagi Kongzang Aduga Mari Lenana, Manipur Secretariat Service Association, Amasung Manipur Government Service Federation General Secretary, Puruzit Larik Yangbam Nahai, Central Service ke employees singda dearness allowance asi chada kunganipan yong na pikre adum oinamak Manipur lenga ke makhada leiba employees singi oina di ngasi fawba DASC sada subnatagi tareta namsinduna thamli hiram asigi matangda chahi asigi April thada association anina lenga ki mari leinaba authority da charter of demand pisinduna yanaba laikre adum oinamak ngasi fawba thabak oina onthoraktri lenga ka yana ki bawafam thabak oina onthoraktabadagi COVID-19 laichat leirabasu khongjang asi sangsilakpani thabak lepagi khongjang sangsilaba fawba lenga na tabidrabadi hena kanba khongjang kaya sangsinamba sem saba loire hainaso purozitna makhata na fongdoki Dearness allowance Kudingi device of what was moving director the Madam Moidana of the 18% key, 28% ni, and 28% out of the 8%, the 7% of them peas and labor, who get them nothing than a lakh posina. Madam Moiraga, 21% he can have a lady. So when I'm going to demand of money and Tabi de and the hand round game, the informal and a chief secretary, the Magi, all official singer, what is her name, what is her number two. Kahit abang ang dapat doon Madam Moiraga, but the concrete decision that recommend nama government nagi fangde aduga more particularly related to orders not issued adu the issue to the doon Madam Moiraga. So kung wala ho rin puta doon layo mayam sinse sina loy na pile up to na takalak na layo doon Madam Moiraga ko si tangay pa changsan na yada na changsan jara po. Haukiba pung kunmarida Manipur gi mioi lising mariga sahum kontrataro COVID test tawada mioi samriga sumna ahum nong na COVID-19 positive oi bagaloina na state asida laina asna na bagi masing lak ama lising ni panga chamapan nim funipan yokre laina asna maram oiraga mioi taruk lekhidre COVID-19 command control room dagi ngasi numidang wairam pung mga fawada fangba paw amagi matung ina mioi samapan ganim futaruk na nava faduna disaster kre nava farakpagi apun ba masing na lak ama lising amaga chamanga subna mga sukre active case listing mga gatchatret kunmathoy lady Laina asna maram oiraga laikidaba migi apun ba masing na listing amaga satret kunithoy ni fagalapagi sang na sada marifutara humdoi dasmik amataruk ni COVID laina asdagi ngakthok na ba laingang na paikhatpa thausil amagi makhada mioi kaya amaso numit khudingi COVID vaccine kapthokli COVID vaccine kapthokiba masing na ngasi fawbada mioi lakh taramari listing nimfu mapan ga chamanga marifutara taruk ni ngasi Birtican visit international airport amadi tongan ba highway da lakpa driver amadi handyman satruka Marifu test okay. Haukiba pung kun marida D-type oxygen cylinder listing amaga sahum kun amadi B-type oxygen cylinder jahum ga humfutra taret Manipur gi tongan ba anala yang sangsingda fangan bangam kre haina COVID-19 command control room dagi fangbapaw asna makatari Manipur gi Chief Minister N. Birena Manipur gi Law and Order gi fibam yam fagatle hairabanina matam ga sunadraba afaspa 1958 asi makata na Manipur dal lehen bagi mathau tadre haina Manipur Human Rights Commission MHRC gi acting chairperson Khaidem Manina fongdokre wafamasi lamfel party leiba commission asigi office ta pangthokiba pawgi mifam amada mahang na fongdokhibani pawgi mifam aduda mahang na hai ek asna maram oiriga lamdam asigi mamal yam laba mioi bagi punsi mahan khibada natana fi thongdana ek asigi mayokta protest tokhiba fawba leikrabani ek asigi matangda kai samthong lai som leiraktagi Dr. Suresh Kawamioi amanaso public interest complaint oina petition file tawrakhibasu leikre asigumba kaya asna maram oiraga kumza lising amaga chamapan marifugi September 9 dagi Manipur da sanaba hawkhiba afaspa 1958 amadi disturbed area status lok thokhiba mathoktai
Kumza Englishing Amaga Chamapan Marifutara Nipanta Linkatkiba Manipur Human Rights Commission ge ahanba annual report lakliba assembly mi from the table tauragani. Lamai Samaga Marifu Oigataba annual report asida Kumza Lising Amaga Chamapan Marifugi September Nipandage Manipur da Satnaba Hokiba Afaspa 1958 Amadi Disturbed area status Lokokadabani Haiba Wafam Yauna Lamdam Sige Tongan by Isukaya Yauri Haina Kaide Manina Makatana Fundoki. The emphasis special powers actually law and order not there. Law and order the state subject me, law and order the Manipur Sarkana, Manipur Police na, Manipur Armed Police na, not to the governor, accessible to Karagadi. A quick insurgency problem lady bank. Lalu problem lagi besar. Political settlement nama purna bukan pada apa sebab saya. Lalu tok pada yang penting ini harus sima. Ini saja. Ngasi ayu Kangpokpi district ke manungsan na laiba tuzang Vaisong amadi sel sida mudslide thokpadagi IT road ke saruk khara laikhom lainanga kupsin khiduna IT road fauna khidre haide mudslide thokiba mafam ase 100 meter chamri rong ge saruk laikhom lainanga kupsin khiduna khudong sadaba kaya mayok nakhiba laikhrabani marak sida ngasi ayukta khongsang Tamenglong lambi da su landslide thoktuna lambi sathok sasinda khudong sadaba kaya mayok nakhi haide tungda Sivalaya construction company na excavator na singbasi season aduna singlay boxing ado sengdok pagi thabak sathaki haide India da bank sing tha asagitang tarataruk tagi kungani thoi fawba numit mangani thonglon gani haina Reserve Bank of India RBI ge holiday calendar thoktuna miyam da khangalakli RBI na thokpa calendar adugi matung ina satliba August tha asida ani suba thangza amadi mari suba thangza yauraga punna numit tara mangani suti lei hairiba suti numit sing asisu state amaga manade haidi August ke tang taraga tarukta parsi furuki anoba sahi hoba Navros Mari Lainana Velapur, Mumbai, Amadi Nagpur da Bank Thonglon Kray. August Taraga Mapanda, Moharam, Kumhaiga Mari Lainana, India State Ayambada Bank Suti Oigani. August Kunda, Bangalore, Chennai, Kochi, Amasong Tirubananthapuram na Singbada, Pangthokadoriba Onam, Kumhaigi Bank Hangloi Aduga, August Kungama Thoina, Tiruvonam, Kumhaiga Mari Lainana, Tirubananthapuram, Amadi Kochi Bank Sing Thonglon Gani. Mga suba Bank Suti Asina August Kungani Toy Raksa Vandan Gini. Numit asidi nomizing tai Hairiba Numit Sing Asi Suti Oizarabasu Mobile Amadi Internet ki Kuthangda Online Transaction Tauba Yagani. Customer Sing na Bank ta Satringeda RBI ge official website ta Sangbiduna Bank ki Karipau Laibage Haibadu Mangzong na Sek Tohaning Bagi Apambasu RBI gi Maikaitagi Fungdorakli. Paugi maraktan natin ba break malong nasi. LX Sublimation. Pauna Bazaar Imphal, JMG Shopping Complex, Fast Floor. Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. LX Sublimation. Pauna Bazaar Imphal, JMG Shopping Complex, Fast Floor. Mafam asida mug printing, cover printing, t-shirt, keychain, photo frame, sublimation ki pot khuding mug wholesale da pangbigani. Items available are mug printing, cover printing, t-shirt, keychain, photo frame. All the mentioned items will be available at wholesale rate in LX Sublimation. Break matung makata na pau sandok sari.
Walnut Development Officer Horticulture and Soil Conservation Technopal na sinduna nong magiwaipa district level farmers training program ama Technopal gi DC office complex da ngarang pangthokre. Training program aduda more gi Horticulture and Soil Conservation gi Walnut Development Officer Mutum Navasandra na hai Technopal district gi lawmi singna horticulture gi pothok hanadagi hena puthokpa ngamnabagi pandamda training asi pangthokpani. Tongan ba scheme singi makhada kun kayada kumza lising aniga taramapan kun amade kumza lising aniga kun mathoi gi oina khangat laba lomi sing the horticulture input kaya amaso yenthok tuna lagli haina sumahakna haiki ngarang yenthok hiba polam sing adudi sprinkler set yauraba water pump taragama thoi sprayer pump taragama thoi haira thabada season naba tongan ba khusukulai sing organic pesticides vermicompost hayin khoi upu amasung khoi hainaba honeybee extractor na sing bani polam sing adu MIDH PMKSY RKVY na singba scheme singi makhada yenthokhi bani lomi singda pangliba mateng kharasina horticulture ge pothok sing hena puthokpa ngamlagani haibagi thajabasu lei haina mutum navasandrana phongdokhi pau phongnaba watpadagi visitra Sarma Kauba Mioi Amana Haidok Assembly Constituency gi MLA Thoksom Radeshyambo Asan Mirai Naiba Oina Miam da Lana Uhan Khiba adu Laibak Thibani Haina Haidok Assembly Constituency COVID-19 Task Force ke Publicity Secretary Ningthozam Kameshwarna Phongdorakli Hiramasiga Mari Lenana Haidok Part 1 dangasi Paumi Singa Unaba Amada Kameshwarna Hai COVID-19 gi Anisuba Wave Lakpadagi Hauzik Fawda Laichat Asina Maram Oidaga Lekidraba Constituency Asigi Imung Taragani Thoida MLA na lupa lising yang kay tengbang pikrabani. Imung taraga nitoida MLA na sel gi tengbang piba asida Congress ki imung ahum amadi atay political party gi imung su yauri. Masida political party gi khenaba thamdana MLA na mateng pangkiba ngaktani. Asumba wafang khangdana MLA bulaybak miyam da lana uhanaba thabak tawbiganu haina mahakna makhataki. Honorable MLA na ngasi photo pirok matamda dola doli gi naidana duma sangsana lakbani na hek kendra sida leikidaba kunyo singdoda kona piduna lakung aktani adun ekoi task force committee de so angma thakta mateng pangdaduna kendra sigi damagda hona biriba covid amaram orga tamthiriba lena laisa sidikon sangsi leibu singida honorable MLA na toriba thok thoram singsi dai kona ngasi phoda aduk matik yamna adi penja bhai tare Paumi singa unaba aduda saruya khiba visitra sermana hai MLA ga pau phongnaba watpadagi media gi thongda ngarangi wafam sing adu phongdokhibani atai atopa party gi imung sing da so MLA na lupa lising yang khai gi tengbang piramba thengnare mahaki apokpa COVID-19 na laikhidabadagi thakhiba application adu MLA masada yoramdre hauzikti application adu MLA da yaukrabani na sel gi tengbang ase piraklagani haibagi thajabalai haina visitra na makhata na phongdokhi Scheduled Tribe Demand Committee Manipur STDCM na Maitai Mitai Singh Scheduled Tribe ki lista chalhangadabani haina taksinduna laktiba si World Maitai Convention WMC na sumapungfana sawatlagani haina phongdokre hiramasigi matangda WMC gi Secretary General Yambem Arun Maitai na hai Maitai Mitai Singhi misingda sauna ahong balak pamaramna demographic imbalance thokalakpa amadi mahogsadagi khunda laitaraklaba Maitai Singh the constitutional protection pidaba kaya asina STD CM gi dabi asida sogatnabagi warep lobani Manipur na India da tinba matamda Maitai Singh asi major Indian community gi manung sanalai loinana Aryan Singh gi sauda naudani haina Maitai gi lusingba singna thamkiba wafam atuna ngasidi aikhogi natural rights stand mangamdre masina maram oidaga Manipur gi pak sauba asigi manungda sada tara khaktamak oiriba tampaki lamdam asida Maitai Singh na khunda laita ba fangli lemhoriba sada marifutara na indigenous tribal group singi reserve tawduna thamkre Maitai Singh na scheduled tribe ki list sanaba honabada political parties amadi north east lairiba community gi lusing ba khudingmak na dabi asida mapungfana sogatpio haina so Yambem Aruna makhatana phongdorakli WMC is also supporting the Meitei community in Assam who has been demanding the same since 2010. WMC earnestly appealed to the governments of Manipur and Assam to do justice by sending recommendation to the government of India as soon as possible.
All Tribal Students Union Manipur at Sumgi Tribunal Board amasung Executive Council ge Special Assembly mifam ama lakli batang kungama thoida Imphal gi Adim Zati Complex leiba MAMITv Hall da pangthoklagani haina at Sumgi Speaker Lovejoy Simrana thadorakpa serol amana khanglakli COVID-19 gi sanakang longak na pangthokadoriba mifam asida at Sumgi Unit Singh Senior Leader All Naga Students Association Manipur Ansam amasung Kuki Students Organization KSO Headquarter gi mihut sing na matam sana laktuna sarugyana ba cherol aduna khangalakli State ki thakta pangthokiba humfutra mangarak suba Independence Day gi thoramda Imphal West District Police ki SP Dr. S. Ivom Sada War on Drugs kamari leinana Chief Minister Trophy for Anti-Drug Campaign gi award sinarak pabu Imphal West BDF Welfare Association na nungaiba phongdorakli panbayabadi Dr. S. Ivom Sa Thobal District ki SP oina leiringai matamda su war on drugs ka mari leinana award kaya lan thoktuna ikai khumna ba utkrabani matung tarakpa thabak thoram kaya da so achan miran naidana singthaningai oiba miyam gi seba tawba ngamba oibiu haina Imphal West District Welfare Association gi maikai dege phongdorakli Sugnu Assembly Constituency gi manung sana leiba kaksing khunau dagi wangu takhiba lambi dagi kalikalok taba lambi asi social worker Dr. K Muktasanana num thadana semjin ba hokre haidi Dr. K Muktasanana mamang thakdagi miyam gi yaifana bagi damak pangthok lakpa thabak thoram gi manung sana kaksing khunau gi miyamna lo singu tawba nga gi farm tawba singna chathok sasin tawbada yamna makmaru oiba lambi asi fibam sarak tabadagi kilometer anirom sangba lambi asi semjin ba hokibani haidi Committee of Civil Societies Kanglaipak CCSK amadi Union of Private Rehabilitation Center Kanglaipak UPREC anina Hokiba July gitang taragama pandagi satharakhiba mass vaccination and advocacy program in private rehabilitation gi makhada Manipur gi district mari gi apunba rehabilitation center kunga taret ki miyoi sanipan ga humfutra nipanta covid vaccine kap thopangam khrehaina UPREC na Fongdorakli. UPREC ki Secretary S. Lakhi Kumar na press ta thadorakpa cherol amagi matung inna Imphal West District ki Rehabilitation Center taraga taret ki inmates chamangaga nimfutarok Imphal East District ki Rehabilitation Center mangagi inmates chamaga humfutra nipan Thobal District ki Rehabilitation Center ahumgi inmates marifutara tarok amasung Bisnupur District ki Rehabilitation Center anigi inmates yangkhay nipan Punna inmates sanipan ga humfutra nipanda hida kap thopak ngamkre mass vaccination program aduda district mari asigi DC amasung health department na mateng pangrakhiba adugi damak organizing committee na thagatpa phongdorakli vaccination kapa the mass vaccination and advocacy program adu hoi ahan phase ki lusin jagre hairiba phase ahan basida ko Imphal kanogi Valley dele district mari da han khut thajabani Imphal West da ko gi rehab tara treta ko gi leiriba treatment of riba changa gani fu daru Imphal East da rehab hum da sam gumda ni pan aduga Bisnupur da rehab to rehab ani da mi mogra taru Thobal da rehab to hum center hum da mi yak ni pan sumna punna ko yang Puna rehab kun gatreta sanipan gumda ni pan ahan ba phase gi ne kap to hokre Silchargi KSH Umanandagi Yumda Mifam Amafamduna All Kasar Maite Strait Union Koba Union Amangasi Semkre. Naung na Semba Union Asigi Tau Pugada Basingna President KSH Umananda Singha, General Secretary da Okram Lakhikanta, Finance Secretary na KH Bumo Lendu Singhani Hairi. Naung na Khalaba General Secretary Okram Lakhikanta na Hai, All Kasar Maite Strait Union Asi Yamna Atubada registration number Fangnaba ngata apply tawragani all kasar dagi all Assam Maite Strait Union onaba khona bada matam khara wara basuwana mayam punna thabak tawminasi haina sumahak na phungdokhi Manipur Pharmacist Association gi nauna fam pugadaba thawmi sing khalle haina association asina thadorakpa serol amana khangalakli nauna fam pugadaba sing adudi president E Milan Kumar Singh general secretary da KH Joy Kumar Singh amasung finance secretary da Patricia Nengthen hoini haidi
Imphal West District ki manung sanna Sangaithel lambi gi kiyam da leiba Hill Plus Hospital or Chumthang Healthcare asi thingzinaba District Magistrate Imphal West ki Executive Magistrate su oiriba Branch Officer L Sanathoina Patsoi Police Station gi OC da ai baserol thaduna khangan khrei Khongthang asi Director Medical and Health Services ki Supervising Authority na hokhiba July gi tang amada Hiram asigi matang da pisilakhiba memorandum adugi matung ina lokhalakpani haidi Ngarang nungthil pung mari makhairom taba duwaida Narcotics and Affairs of Border NAPNA Tata Truck Registration Number NL01Z7464 asida mioi anina puduna lakpa WY tablets kg kunmari gram taret rom oiba bundle kun mantrapukri dagi fari Makoy animag interstate drug trafficker ngaktani hairi National Highway number 2 gi new Secretariat building manaktagi faraba mioi adudi Bisnupur district manung sanba kwakta makha laikai dagi MD Abdul Zoinul Sahinimfu mapan apokpa MD Abdul Zaver kawi haidi atopa mioi adugi masak maming khangbangamdri hiramasiga mari leinana na police station na police station na makhata ba thizin humzin na bagi damak mioi ani asigi mathakta case ama register tawkhre haina naptagi fangba pau asina makhatari All Manipur Trade Unions Council tuking asi famkhiba Executive Committee gi mifam amana All Manipur Public Health Engineering Department Employees and Workers Union Public Health Engineering Department Workers and Employees Organization amadi mari suba khwairamban ima kaithel lupu affiliation tawada ayaba pikre haina tuki serol amana haidi Manipur gi trade union singi manungda khwaidagi aringba trade union ama oiriba Public Health Engineering Department Employees Union na tukta thazaba thamduna affiliation tawnaba hairakpada Executive Committee gi mifam na harawa phongdokhi haidi ngasigi mifam aduna Engineering Department singda panduna leiriba Social Security EPF Imphal Municipal Corporation gi makhada thabak toriba sanitary worker loinana contract employees singda fanghanbang ngamdana leiriba Employees State Insurance Corporation gi scheme sing athuba matamda fanghanaba khanakhi haidi Fishery Department ki makhada laiba Fish Farmers Development Agency ki employee nimfu henbada Fishery Department na pithok pidana laiba Employees Provident Fund ki employer share amadi fangfam thokpa Social Security fanghanaba athuba matamda khonanaba hainasu ngasigi Executive Committee na ayaba pikhi haidi COVID-19 lanthengnabada pangal kanna thamnabagi wakhalonda Youth Foundation for Fitness and Service YOFFS Manipur na amukoga khusamnaduna Ayos Department na piba hidak sing yenthopagi thabak leptana sathari ngasisu YOFFS amadi amukogi COVID warriors sing na mioi lising aniga samana sizinnagadaba Ayos ki hidak sing Modern Youth Club laimakhong mapalgi thaumi singda khusinakre mioi lising aniga samana sizinnagadaba Arsenic Album 30 Econite 30 amadi mioi saniga kunna sizinnagadaba Ayos 64 gi hidak sing yenthopagi thoram aduda Imphal Municipal Corporation gi hanagi Councillor S Mem Sana Devi su Saryaki haidi Manipur University of Culture gi MA course ta Sri Val Mukunda Dev Music College Government Dance College amadi Jawaharlal Nehru Manipur Dance College ki mahiroi sing ming sanba yahallu haiba demand asige waroi sin purakringaida makhal amatage thabak paikhat piganu haina institution ahum asige students union na khangalakle institution ahum asige students union na thadorakpa cherol amagi matung ina kumza lising aniga sumna tara mangada linkhat kheba Manipur University of Culture si mutkhiba yabagi fibamda leire department amada mahiroi kun leigadabada department amatada mahiroi suna laktre lakadoriba academic session singda su mahiroi asum hantarakpa yabagi fibamda leire university asigi BA course ming saliba tongan ba board amadi council dagi lakpa mahiroi sing asi eligible oibra oidabra haibasi mityeng sangningai oi hauzik leiriba university asigi wathok asi Manipur gi chief minister na mityeng sangbiyo haina sucherol sina makhatari
State Blood Cell National Health Mission Manipur amadi Nehru Yuva Kendra NYK Sangathan Imphal West anina khusamnaduna sinduna nongmagi oiba voluntary blood donation awareness campaign among arang Imphal West ki DC complex sa leiba Kombirai Holda pangthokre. Thoram aduda NYK Imphal West ki Deputy Director L Marzit Kumar, State Health Mission ki State Program Officer Dr. Ace Kamkhanpao Simte, Network for Economic Welfare Service Kumbi ki Secretary KH Nilasandra, Association for Voluntary Blood Donors Manipur Thawal Branch ke Secretary Navakumar amadi NYK Imphal West ke Account and Program Supervisor T Sana Zaubasu Seryaki. COVID-19 laichat ki matam asida masagi sahi taraga nipan tagi humfu manga fawbagi manungda laiba miyoy singna ipibagi tangay fadaba amadi state asida igi awat palahendana bagi matangda thoram adugi wangang loy singna miyamda wakal tahan ki. Amaromda NYK Sangathan Imphal East na thoram asi kongpal sanam laikai gi PTDO da su pangthoki haigi. Joint Coordination Committee on Wildlife and Biodiversity JCCWB Manipur gi apunba team amana chingleibak kothokiba mafam sing yengsinba satpada singleibak puduna lakpa gari sing thengnabadagi Range Forest Office RFO Thawal da pau pidaba matung Tata tipper truck ani registration number MN01A 1722 amasung MN04P0768 fagat pangamkre. Fagalaba gari ani adu RFO Thawal gi custody da thamkre. Singleba kothogliba asi Forest Department ki maikai dagi ayaba pide haibadu khanghanaba thabak thoram lokhatpiu. Manipur gi Chief Minister na su hiram asida ahenba mityeng sangbiduna mahausa gi saktam kannaba hotnabiu haiba wafam JCCWB na Chief Minister gi pukning singsinki. JCCWB gi khongsat aduda Waithau Lipokpi Kachin amade Thawal Moizingi mafam singda chingleiba kothokibagi khudam sangdam thengnaki. Kuntra rak suba Manipuri Language Day gi thoram lakliba August kunda Pellage Compound leiba Ivoyaima Sumanglila sanglenda pangthoklagani hairi. Manipuri Language Day gi thoram adu Manipuri Language Day state level celebration na sinduna pangthokadabani. Thoram adu August ki kundagi nungthil ngapigani thoram adu August kun gi nungthil pung amadagi nungthil pung mari fawba pangthokpa yabagi ayaba su district magistrate Imphal East district na pirakre haidi. Miyam gidamak kathokuna laklaba political activist sapamcha kangleipal karamba political party da yawgadage haibadu September thada miyamna warep loragani. Wafamasi ngasi nongada thongkhong da leiba kangleipal gi yumda lamlai assembly constituency gi miyam gi oiba mifam amana warep nakhibani. Ngasi pangthokiba mifam aduna ahal lamal khaktagi oiba ahal luptin lamlai haina mingthonba lup amasu semki. Hairiba loop asigi pautak makhada lamlai mapari thogal loop na September thada constituency asigi polling nimfuda akhanaba political survey ama pangthoktuna sapamsa kangleipal karamba party da yawgadage haibadu warep logani haidi. Sotharaba constituency asida kangleipal na asanba milyeng amaga loinana senthok leiba khunai ama oinaba lokhalakliba thabak thoram sing adu ngasigi mifam aduda saru yakiba singna thagatpa phungdokhi. Khurai Thaudam Laikai dagi Manipur gi saknai raba aiba amadi academician Khurai Zam Nimai Saran Singh na laikhidabada Khurai Pana Apunba Singlup Apunba Nupilup Khurai Lamlong Kaithil Fambi Apunba Nupilup amadi coordinating body Khurai na awaba phongdorakli. Khurai Pana Apunba Singlup na thadorakpa cherol amagi matung ina laikhidraba Khurai Zam Nimai Saran Singh asi Lamlong Higher Secondary School gi founder teacher oirambata natana headmaster su oirami. Mahaki aroiba miku fawba NZ Mani College governing body gi fam puramki. Mahak na hinglingai matamda Manipur Sahitya Parishad na Sahitya Bhusan Upadhi piduna ikai khumnaba utki. Mahak na laikhidabada imung manung na nanghoriba awabada sarugyari haina serol asina makhatari. All Manipur Muslim Students Organization AMSO Yaripok branch ki naung na thau pugadaba singkhankre. Yaripok tulihal da leiba branch asigi office ta ngarang pangthokiba thoram amada AMSO headquarter ge President KH
Ayub amadi Organization Secretary Safiulana Mari Leinaba Che Sang Sing Branch asigi nongna khallaba President MK Samir Khanda khusinaki. Thauramadu loisilakpada Maitai Pangal Singi Sada Mari Reservation gi matangda so awareness program ama pangthoki haidi. Paugi marathana atenba break amaga suluminasi. Home isolation the Libiriba Mioye Dugi, Nungshit Nungsha Marang kind of Fangba, Tongan Baka, Amashung Tongan ba bathroom Galoinana, Mahakbu Matam Chupada, Senanaba, Akaknaba Mioyama, Yumduda, Libigadabani. Anaba Mioy Amashung Mahakbu Yang Sinbiriba Mioyadu, triple layer Natraga, N95 mask, Matam Chupada Upigadabani, ANM Natraga, Asha worker Singna, Anaba Adugi, Hidag Langtak Sing, oximeter na chingba lemna adumgi yumda thinjerakani jahi humpu shuraba natraga atoppa laina singnaba miyoida COVID-19 positive oirabadi mari lainaba doctor singa ningthina hana tanabiraba matungdata home isolation da laibigadabani hakchang da oxygen hena changnanaba loinana oxygen saturation gi chang lengdana thamnanaba uppaga hipiyu ana laing bada khanghairaba singna adombu numit tarani chupna oxygen level pulse rate ki value amasung laihongna chingba yaubra haina phone gi khuthangda hanglakani adomna su nungaitaba sing marik chumna tambiduna mateng pangbigadabani asida sunatana nungsha shor honbada wasalaklaba oxygen saturation haibadi SpO2 chada mafutara marigi makada hantharaklaba wakhal chamam narakpa natraga gyan mangsalapa thabakta lepanaidana nasalakpa chimban amadi khujin khuyada musalakpa hairiba mathakta panjakhriba layong sing asi marakta ama hek thengnabirabadi khudakta state home isolation helpline number da pau paubiu Breaking matung makhatana pau sandok sari. COVID light laksin na ba laingang na lokhalag diba seksin tharangi manungsana laingang na piriba COVID kesa na kanglon ngakta ba miyo sing pulis na fada na fine tiyan bagi thabak ngasi sumakhatana sa thari. Ngasi sa thakiba pulis ki drive ta COVID kesa na kanglon ngakta ba miyo ni fumari pulis na fada na fine tiyan ki. Tungda miyo sing adu warning piraga thadokhi. Ngasi sa thakiba pulis ki drive adu da fine oina lupa lising taraga mathoy ga satret khongat ki. Makhatana COVID kesa na kanglon ngakta ba thengnarabadi National Disaster Management Act 2005 ki makhada akan ba action logani haina Inspector General of Police Operation ge Staff Officer Rozit Iromna thadorok paserol amana haidi awon ba lamdam ama purak pangamna bagi damak masagi chahi taragani pandagina kuntra manga fawbagi manungda laiba nahasingna Indian Youth Congress IYC da yauduna afaba lenga ama purak na ba honamina si haina IYC ge District Youth Congress Committee Zirivam ge in charge MK Avas Khana apil tarakli. Wafamase Zirivam Youth Congress Committee na sindana Zirivam District Pumbada ngasidagi sangsilakliba membership drive hogdokpagi thoram amada Ambas Khana fongdokhibani. Thoram aduga mari leinana Avas Khana hai Haukiba August ki tang taraga mari da pangthokiba Manipur Pradesh Youth Congress Committee na membership launching program ama hogdokhi. Masigi matung tarakpada City District ki manungsana lairiba Zirivam Assembly Youth Congress Committee gi oiba enrollment drive ki thoram asi pakhalakpani ngasidagi hawdokliba membership drive asi Zirivam vote level dagi hawragani haina Avas Khana makhataki thoram aduda Zirivam Block Congress Committee gi member singsu saryaki Silchar gi hanagi MP oirambi Susmita Dev na Congress tagi toglaga All India Trinamool Congress ta join torakpada Kasar District Trinamool Congress ki General Secretary Dr. Maimom Santikumar Singha na taramna okli haina fongdokre taramna opagi warol piraduna Dr. Maimom Santikumar Singha na fongdorakpada mahakumbi ariba politician amana party asida join torakpa haibasi Assam da TMC gi mapangang kangkhalakpagi ahanba khongthangni Assam gi miyoy ama Rajya Sabha da MP oina nominate tawduna party asi lamjing binaba taksin ba kuirabani handak Susmita Dev na party da join tarak pasina worker singi thauna hakatpa ngamlagani haina sumahakna haiki Assam da matik chaba miyoy amana Trinamool Congress asigi observer amadi masibu ngak senba amadi lamjing maira oinabagi damakta darkar le haiduna haikibani adubu inak nakna ekoi Assam da hanadagi experience leiraba rajniti bid amana
ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯤꯅꯣꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯇ ꯖꯣꯏꯟ ꯇꯧꯔꯛꯄ ꯑꯁꯤꯅ ꯇ꯭ꯔꯤꯅꯣꯃꯨꯜ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯚꯤꯂꯦꯖ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯑꯃꯗꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜꯗ ꯕ꯭ꯂꯣꯛ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯋꯥꯔꯀꯔꯁꯤꯡꯗ ꯑꯅꯧꯕ ꯑꯁꯥꯒꯤ ꯃꯌꯣꯜ ꯑꯃ ꯆꯣꯡꯂꯦ MAPI Council Manipur ki President Nongthongbam Bimol amadi All Manipur Tammi Singmi Apunba Lupki Organization Secretary Imam Moduna Manung Matam Sadana Laikhidabada ZDO ZIMPAL Zimpal Kada PPANL amadi MSUgi Thongmi Singna Awaba Fongdorakli Laikhidraba Anigi Mafamda Ikai Khumnaba Utpa amadi Awaba Fongdopagi Mifam ama ZDO gi office da ngasi pangthokre haini Manipuri Sahitya Parishad Jirivam gi President ki Thaupuram Natana Matam Sangna Finance Secretary amasung General Secretary Oiramba Arivam Gauramani Sarmana ngasi ikhangkhangogdana laikhidabada Manipuri Sahitya Parishad Jirivam na awaba fungdorakli Mahangna laikhidaba se Jirivam gi Natana Manipur gi oina mangzaba amani laikhidraba gi imung manungna nanghauriba awabada Parishad na saruyari haina Parishad na thadorakpa cherol amana haidi Laishram Mani Gaura Sangit Academy LMZSA gi Matam Sangna Advisor Oiramba Ten Subam Kamdeva Singna Laikhidabada Academy Asina Awaba Fongdorakli Laishram Mani Gaura Sangit Academy LMZSA na Thadorakpas Awaba Fongdokpagi Seril Amanahai Ten Subam Kamdeva Singna Ikhangkhangogdana Laikhidaba Asina Academy Asigitanatana Manipur Miyamgi Achauba Mangsaba Amani Mahangna Laikhidabada Academy Asigi Thongmi Singna Awaba Fongdokpagi Mifam Ama Thoktuna minute ani tumina leptuna laikhidabagi mafamda ikai khumnaba utki laikhidabagi thawaina iswargi mafamda ingna signal leirunaba thawniki haina serol asina makhatari Malem pumbada thengnariba COVID-19 gi laichit asidagi ngakthoknaba achamba section thorang khara ngakna satpinaba MAMITv gi maikaidagi ningsingjari madudi yumdagi hek sathokpaga face mask upiyu mi amaga gi marakta futteru ki arapa thambiyu mai mit khut satoina hamdokpiyu amadi COVID vaccine ka payarabasing sungsoi soidana COVID vaccine kap thoktuna laichit asidagi kannaba miyam puna honaminasi Hause Aroi Bada Maroi Bapao Amona Pizari. External Affairs and Education ki Minister of State Dr. R.K. Ranjana Zan Asirvat Zayatra gi Thoram Mau Geta Hogdokpagaloinana Miyamna Mahakpo Harau Tayamna Okri. Dearness allowance sada kungama thoi pithoktana thammi haibagi mayokta Manipur Government Service Federation amasong Manipur Secretariat Service Association anina ngasidagi matam kaktana leibak thabak lepagi khongjang sangsinba hokre amasong haukhiba pungkun marida apunba mioi lising mariga chahum kunthataru COVID test tawada samriga sabna ahum positive oire laina asna maram oiraga mioi taruk laikhidre mioi samapan ga nifu taruk na naba faduna discharge tokre Matangasta MAMITv gi Manipuri Prime Time News Sandok Chaba loisinjare midyeng tabiri basing SILVIA WAHENGBAM na amukah na khurumjari